Kamil iman mapung phaba haibisi sigi miyoi si kanano sine iman mapung phaba miyoi si kanano. Hazrat Anas bin Malik radhiyallahu ta'ala anhu dagi riwayat bibadi huzur sallallahu alaihi wasallam gi sanayat thangne si Hazrat Anas hairi si huzur gi manakta atugi matik yamna kuina huzur gi shagird masanu pagumna lairakpa adugum laba chahi tara dagi huzur gi manakta lairakpa chahi tara si huzur gi manakta lairakpa adugum laba sahabi amane ba mahakna ne ba yaki huzur da miyoi amana hangeba iman mapung phaba haibisi kanano sine ba to chemo iman mapung phaba haibani ko Eikhoi na matha sari dana iman mapung phaba haibisi karino kamay na phaga dori mo phade na ado yung sidadi hadis ne bahari si nabi na haidok pibo ne ba miyo sahabi aman na nabi da hange ba iman mapung phaba haibisi kanano sinem ado nabi alaihi salatu wassalam na haidok pirami adugum laba miyoy karamba miyoy masagi nupi da yamna phajaba beheb khwaidagi hena tauba ngamba nupadu aduni sine ba iman mapung phaba haibisi Simone iman mapung phaba haibis miyoi si kanano hai kanda magi nupi sida yamna husni suluk tauba amasung aphaba behave tauba mangonda izzat respect tauriba mi mayam singdu adudagi khwaidagi hena phajana respect tauba phajana izzat tauba phajana aphaba behave tauba midu iman wala ni sinersi iman wala haibadi iman mapung phaba miyoi aduni sin hairisi iman wala di khoi ninna aduna bin hairisi masjid adugi dune adu taragadi makhoigi haksi am sauna ne bulai disi Allah gi sigi mamangda Allah gi rasulna puri dunya sida kai gumba sajida taba gi hukum Allah na pibiram bataba adu taragadi pibiram magadi magi nupi sida pigadabi magi mapuroi bagida sajda tagadame sajda tagadabanena si ang nupi da neba adugi yamna matik magul lehelli si magi nupi sida karina magi nupasigi matik magun si lehelli meba aduga nakan ama sida su magi nupi sigi matik magun si Allah na lehelli meba ani magsi nung si sana na sat na ngay kita magta yung si kahit na ngay gipa na ngay kita magta amma dana sajda tabagi hukum oiram maba adu taragadi nupi na magi mapuroi bisida sajda tabagi hukum torong bada me hairimi sisidana mapung phaba iman wala si karam mano hai matamda yamna phajana respect tawba yamna izzat tawba yamna nungsina na lairiba mayam singdudagi khwaidigi hena phajana nungsina thambiba chan na thambiba adugum laba myoidu mapung phaba iman wala ni sine hairisi aduda Eikhoi gi hadis ama sulayeba kullukum ra'in wa kullukum mas'ulin an ra'iyatihi hadis tu sida idi adurga su hasigi hadis sigi mafhum si karin hai kanda miyoi loina makki zumedari amomum leigene ba mapana masagi zumedari leiri meba asum tawdana Eikhoi gi minai sigi zumedari simagi akadu gine gulam sigi zumedari simagi akadu gini matam sigi ningthau se sigi zumedari lairimi lairiba magi ummat mayam singdugi simai mai gi zumedari loina mak lainari meba ai engon da zumedari lairi angang singi imung manunggi si loina mak muktadi singi si loina mak zumedari amomum lairi meba asum tawdana magi nupi sigi zumedari si magi mapuroi beda lairi meba karigi magi mapuroi besi yum sigi nigran ne loina mak nigran ni lairi sigi matang da hayeng hangadori meba nang na fajana torak tabra kari awat ba thama kari nungai tabla lairi I haibe sing to hayeng hangadori meba aduga sigi baukhum su pi daba sukya ya aroeba asum to dan laire tana aduga hadis amada Hazrat Abu Hurairah radhiyallahu ta'ala anhu da haiduk pi bane ba sigi sisu nabina na hadis si da Hazrat Abu Hurairah sina nakal to bani nabi gi sanaya thangne kana gumba nupi amagi meher si pi bagi wakhal di lairaba aduga pi gen hairaga nikadi tawraba aduga mana nikah tawraba matung sida kona meher si pi bagi wakhal laitragadi nupi duda zina tawbaga sapmane si ewa nupi sigi ek matik magun si sigi si taimeba sida Eikhoi gi akdani ka sigi matangda
masale masail tongan kare ko ijab amasung kubul na semaga nika oibeneba adu nika si Eikhoi pot ama lauba matamda pot si Eikhoi paisa piraga lawidana asum tawdana Eikhoi nupigi especially oi posak si Eikhoi lauri me lairi me paisa ga adu paisa si pidragadi adu hadis sidu hairi si nangna kariguma mingondagi landon lauge na puge na satlaga pure ne singbai wakhal laitre na dui taragadi huran bani cinema si hadis sida hairi si adune adui taragadi makhoigi pifam thokpadu piba alhamdulillah nupisina ai meher laujar roy maaf tawbirage ena her agadi aduna atopa maslani adu sidadi pifam thoi pi daba sugya yade haibuduni harisi aduga Hasan Basri rahmatullah alayhi huzur qad sallallahu alayhi wasallam gi sanai phongdubu nakal to bi bane ma haisi ai hoi nupisinggi matang da nakhoi da nasihat tawge sigi nasihat se nakhoi na qabul tawro sine harisi directly harisi bai qabul tawbana phani haibana te qabul tawro si tawdaba yadre sine harisi karigino ai kanda nakhoi gi nigrani da laibani nasana isa isa gi nupising si nakhoi gi nigrani da matam chuppa da laibani sine ado nakhoi gi nigrani da laiba nupisi mana masagi oiba ikhtiyari oiba posak masagi maikai dagi tawning ba kaidong nungda magi thamoi manungda thamde laite sine aibadi magi marzi gi matungina masasidi ai magi damakta nigrani da laibani aduna magi makha da laijage na laijabani sine ba harisi aduna aina na set tori bise qabul to biro sine kai matam chupada magi nigrani da nakhoi gi nigrani da mas laibani masagi ikhtiyari oiba posak ama pub laite aduna nangna nikah tawriba dusu Allah taala gi zamanat tagi abedi Allah taala da sinnaraba mutungda zumedari piraba matungda nahakna mahak hasil tawbun sine adugi matungina nahakna su mangondagi kanaba lawbani aduga kanaba lawbagi su amaka jaiso henbani sine natraga disida hiningi si hadisigi matungina hiningi karina haikanda hana jaiso eram dedana adu jaiso ohelle Allah ge hukum ge matungina aduna magi qadar tawfam thopadu adu tawfam thoi aduna qadar tawbiyu sine bhairi se Hasan Basri rahmatullah alayhi sina asum tawdana nupigi magi mapuroi bisidane hak kayano le sai kan mangane belayis faki abulais samarkandi nupigi nupada le hakse mahakna haeba magi mapuroi bagi mathakta nupigi hak mangani lairisi sineba ahan bada karino hai kanda yumgi mapanda laiba thabuk khuding mak ase nupasi mapuroi bisin tawbi basi mapuroi bisi gi zimmedari ni sineba hak ni sineba amasung mahak si yumdagi mapan thokanda bhai bese sigi si magi mathakta su zimmedari achobani aduga hak ni sineba maram laitana Eikhoi gi mapanda thokpa haibese nupi sigi shaine san magi izat oiba magi yamna matik magul laibagi posakto adunakte sine mangi sine bhairisi nupi si yumda lairaga pardagi satta lairaba matung duratane be izat oirisi hek thoaba adui targadi ikai iki kaya mai amama yorakte ko amang haktane be lairisi aduna si mapuroi beda sigi haksi thammi meba an magi mapan lairiba thabuk khuding ma si tawthukpa ani subada karino haikanda tawthukpa aduga ma si yumdagi thoktana ngai hotnaba haibese magi mathakta zumedari amaneba adubu thogaktre mapuroi bisin kem toraktre nupigi wakhallon su khalaktre awaba kaya nungaitaba ka im oraktradi upai leite kari tawni aigi puroi bisina tawdrabini ai thu again thogakpa tabani adu singdu khalbu ani subada namaz roza lairiba ahkam Islam gi Shariyat ki ahkam gi matung in ahkam mayam singsi matang dane mangon da zarurat oiba masail singji khoina takpiba tambi bhaibesi mapuroi begi zumedari ne ahan bada yum da lairingi mapa mama gi zumedari ni tana adurga su yum da laaba matung da mangon da khara khaji khangan ba tamhan bhaibesi Eikhoi gi zumedari ne
yumdagi din taraga lagadi alhamdulillah khwaidagi phab posak amani aduna hadis tasu quran gi ayat kaya dasu ho nupisi matangda nikagi matangda lakpa matamda Allah na thara'iba nishani mayam singsidagi nishani amaneba nupisi su angakpa nishani amaneba aduna kaygumba makhoina chummagadi loinamak chummeba aduna ne Allah ge rasulna hairibasi jannat ki hissa amagi manungdagi jannat ki hissa singdo adugi manungde ek hissa mo idormi nupisina farati Allah ge rasulna su khwaidagi pamamba afaba nupisi neba afaba nupisi mana faragadi tungda laiba nasal loinamak phai imung manungda loinamak fareba fatragadi loinamak fatte haibaduneba sida logic yamna chauna leibini ko Allah ge rasulna polam ahum pamba sidagi afaba nupisi su yawbaneba asum tawdana aikhoigi ani ahum subada karina hai kanda mangondane halal gi malchi pisaba chaba amasung thakbase si zaruri ne aikhoina khayal tawgadam aikhoina pujali sing du kaktane ba moi su kai dawdori se haram gi oiba chinjak se sidagi kaidonungda aikhoina bachiraga thamba adu sida suhairi se haram oiba chinjak sina sema posak sing se kari se aikoi hakchang se chokhlak pa hakchang loin sigi si hayeng dozak ki maida chakte khradabani sine dozak ki maida dum chakhradabani karim ta kanaro aduni koi halal gi chinjak si chapa mari subada karino hay kanda ma khoi gi mathak tane mapuroi bisine zulma tawbidaba zulma tawdaba hay bisi awaba pidaba duni ko nungsi sana na thamba hay bidune amanat ki satta amanat ne ba mohoi si aigi inak ta leiri se mohoi si amanat ni mohoi da parishani tawdaba mohoi da wahandaba mohoi da aikoi gi kaido handaba adune ba hairis adu iduga karigumba manga subada na karino hay kanda mana aikoi gi mathak ta zulma tawre aikoi gi mathak ta yamna henjanba thabuk khara tawre ene adu da su kidang hamdardi gi satta kidang aikoi sabar tahmal gi satta tawre dana adu iduga sabar tawraga leijanba leiba aduga adudagi su aina sauninge adu targadi mana tawriba thabuk to dagi henjanba thabuk aikhoina mokhoida tawrudaba si hadis ne ba hairi se ko faqi abullah samarqandi mahakna sigi si tonganna nupi sigi kari hak si mapuroibi mathakta si tham khrabane bako sida aroibi sida hairi si kari no hay kan engo ahan bada hairi si yumdagi mapan thukanda ba haibi sida ina kharamade hay kare magi zaruriyat oiba singchi mapung phana sinna biragadi mapan thogoi kedungda ani subadana sigi namaz roza wagaira haibesi din tambiyo haibeneba din tambiragadi imung manungda nungaitaba awaba adrigi khatna chainaba adugumbai matha sagadaba sarroi harimeba ahum subadana halal gi oiba chinjak chisu pichare ikhoiju chare adu taragadi haram gi oiba posak chi yaudrabanina adu lakadori tungda nasal singdusu loinamak chumgadori asembo igadori meba mari subada karina hay kana magi mathakta zulma tawdaba mas amanat ne sikhanba sigi mathak singsi chumma matungda sigi amanat ne khanba matamda koi problem lai royeba sigi mathak singsi chumdre ne adu taragadi mas amanat ne nandana khotnan thamba matamda akai belakane loina mak chumma darkar royeba maga subada karina hay kana makhoida henjanba thabuk makhoida ikhoigi otbiba naibiba thabuk se sit tawdaba haibane tawbagi darkar oideba nupida kedungda oza tawbagi darkar sumoi oideba Allah ge rasulna hadis ki matung ina hairi meba nupisi engo aikhoina tamakpa matamda su ikhoigi ustad sing sina su hairi meba makhoidi by force ta kaidungda thabuk amobo sizinna ba yada angang macane ba fareba by force ta thabuk mo sizinari engoni yabraina mokhoigi wakhallon su aduneba theme durbo su ga yadabni acha pot piraga adagi ikhoigi sana pot piraga gari no haida oigera amad oigera any
ꯑꯗꯨ ꯍꯔꯥꯎꯍꯜꯂꯕ ꯃꯇꯨꯡꯗꯨꯗꯅꯦꯕ ꯌꯥꯔꯤꯁꯦ ꯅꯨꯄꯤꯁꯨ ꯑꯗꯨꯅꯦꯕ ꯀꯩꯗꯧꯅꯨꯡꯗ ꯕꯥꯏ ꯐꯣꯔꯁꯇ ꯅꯨꯄꯤꯗ ꯁꯤꯖꯤꯟꯅꯕ ꯍꯥꯏꯕꯁꯤ ꯉꯍꯥꯛꯇꯪꯒꯤꯗꯤ ꯌꯥꯈꯤꯅꯤ ꯑꯗꯨꯒ ꯊꯃꯣꯏ ꯃꯅꯨꯡꯗꯗꯤ ꯑꯗꯨꯝ ꯊꯨꯞꯄꯒ ꯂꯩꯈ꯭ꯔꯗꯕꯅꯤ ꯑꯗꯨꯅ ꯑꯀꯥꯏꯕ ꯃꯌꯥꯝ ꯑꯃ ꯂꯥꯛꯀꯅꯤ ꯍꯧꯖꯤꯛ ꯂꯥꯛꯅꯔꯤꯁꯤꯡꯁꯦ ꯑꯗꯨ ꯃꯈꯣꯏꯗ ꯖꯨꯜꯃ ꯇꯧꯗꯕ ꯍꯥꯏꯕꯁꯦ ꯑꯗꯨꯅꯦ ꯖꯨꯜꯃ ꯇꯧꯕꯒꯤ ꯕꯥꯏ ꯐꯣꯔꯁ ꯁꯤꯖꯤꯟꯅꯔꯒꯗꯧꯁꯤ ꯆꯩꯅꯤ ꯋꯥꯍꯩꯅꯤ ꯋꯥꯇꯥꯅꯤ ꯆꯤꯟꯅꯤ ꯈꯥꯅꯤꯀꯣ ꯑꯗꯨꯁꯤꯡꯁꯦ ꯁꯤꯖꯤꯟꯅꯔꯒ ꯁꯤ ꯕꯥꯏ ꯐꯣꯔꯁ ꯀꯧꯋꯦꯕ ꯑꯗꯨꯒ ꯑꯗꯨ ꯅꯠꯇꯕꯤꯗ ꯖꯨꯜꯃ ꯇꯧꯗꯕ ꯍꯥꯏꯁꯦ ꯃꯉꯣꯟꯗ ꯕꯥꯏ ꯐꯣꯔꯁ ꯑꯩꯅ ꯁꯤꯖꯤꯟꯅꯅꯤꯡꯕ ꯊꯕꯛꯇꯣ sida nangonde hena pamba nungsiba leitena wahisi khakto oiraga hairaga som hoi depend bane nungsi khige pen khige hai taragadi moi depend laga do sinaba na allah ge rasul na hairi meba mokhoi dadi kari gumba harau na ngai gi damakta machin thiba oidaba wa nganga so jai so helli meba eng nungsi chana lai na ngai gi damakta ne ba sisu halami se adi taragadi mo Eikhoi gi ustad sing china hairi se makhoi se hazrat adam gi oigi humdang saru dagi sembani kolaga leiradabani kaidonungda chummaroi dabani chumgena khallaga di tikthokigani aduna tapna chumgena khallaga so dum tapna khutakta nataba tapna natragana thema illaga moi chappa sineba adusu taime mokhoi de zulma tawbagi zarurat natteba manga sobda hairi si mokhoi na adugum henjanba thabuk tawrene adi taragadi bardas to bisi laani ha kariyama Eikhoi gi hadith ama bibi mangonda darguzar tawba maaf tawbi haibedune aduga Eikhoi na kari tawba bardas tawba haibedune kehte hai mi mana hazrat umar gi manakta magi nupisigi shikayat si puraga lagamme chenebe mi si magi nupisigi matang shikayat tawba ai nupisi henjalle henmalle aduni adani haibedu mashwara tawna ngai gi damaktane furude chairude engomi de fazabadu yumdu problem em tho edana asing mamakiyone Eikhoi digi hena akhang ahi singchega tana oba si tawre bhai kari tawchige haibedu afaba mohoina perakpa pautak tu aduda sizina bibe inshallah kana ba phangane ba Eikhoi na buna thamoi manungda lakpa singdune ba loina minayone sizina ba laide adubu nupini na kari tawni upai leite sida aina khallaga chakna lenba yawri hayeng lanat ni magi mathakta hayeng Allah na azab pige dawri mi Allah na mangonda adugi matik kaidora kado migi masadu bu mana pura ago otpige dawri sikari maram gi no sida hairi ebe engo ba hazrat umar gi manakta nupi malae nupa malae ba magi nupi sigi matang da shikait tawna ngai damakta ai nupi si khara henchalle adun mana hazrat umar gi thongsi yorokpa matam dane manungdagi hazrat umar gi nupi umme kulsum gi khitang henjan ba wahi si taram me ba mana mesus tawram me taram me hen mokhoi ne nupi si gi henjan boy si taram ba matum da mana magi thamoi manungda khalle as ai di sigi sumaini henjal le ena ai isamak ki ai gi isagi nupi sigi sikai taw lakpani adubu sidadi chapma naram sine adudi karim khana dena khallaga mana hallaga lakpa hek horakpa matam sida ai di isagi nupi sigi sikai taw lakpani adubu sidadi adugi wari dumak adugi wafam dumak thoga leire khana de ma halla lak matam da hazar umarna hallaga kaujalle ba mas halla chap hawbi sida ama handar hazar umarna kaujalle gauchal matung sida nang kari gi lagambano aduga halli sina kari maram gi no sine hangma matamda man haiba aidi isagi aigi nupi sigi gila shikwa khara shikayat tawge kidang nungai jadaba haijage na lakpani adubu sidadi adugi mamala adumak yumda aiga tawriba mamala adumak sida adum tawr leire adudi chapmana re sine aduna ai adum hallaga chapani hazrat umar na haiba aigi ithakta magi hak khara leisine aigi ithakta aigi nupi singchigi hak khara leisine aduna masi adugi wajadagi adugi maram oiraga aina masibu darguzar tawbani sine baaf tawbi bani ai mamonda kaim hai dabani kaim hai jaba ngamjadabani sine ahan bada karino hai kanda ahan ba ma ga dadregi aigi ga dozakki ga marak sidane Dewara makharaga thammi si mani sine dewar si dozakki ga aigi marak sida dozak si ai siga dozakka lapna halli si magi jariya digi lapna bani sine ahan bhairi si karigino ai mumtamda
मा लाइबदुगी मतुंग इना आइगी ईमान मपुंग फादबदो अल्लाह ने ईमान मपुंग फालमे अमसुंग मागी वजादगी आइगी हराम गी ओइबा वखल हराम गी थबुक कयादगी अल्लाह ने हिंगल्लगा थम्मे सिने अनि सुबदा करिनो है कांदा आइना मपानसिदा थोकपा मतमदा आइगी लई लेमहौरिब माल दौलत मयाम सिंगसी सिगिनी गरानी तवी अनिसे अहुम सुबदा करिनो है कांदा आइगी फिरोन करी करी सु माना महाकना सुबिसिने मरी सुबदा करिनो है कांदा आइगी इचा इशु सिंगसिसु माना परवरिश तौबिबनी अमसुंग तरबियत तौबिबनी तरबियत सेनबदु खक्ता नत्तेब तरबियत हाइबेसे अफबा अंगांग ओइनगाइनेना होटनबदो अदुबु तरबियत कवैबको अदुसु तौबिसि मंगा सुबदना करिनो है कांदा आइगी चा इसिंगसु थोंबी अदुगुंबा थबु इंखांगसु तौबिसिनेबा सिगिसि ताराबा मतुंगदुदा हुजिकि नुपासिना हैरम्मेबा सिगी कानाबसिदे अइंगोंदसु अदुम फांगागा लेसिने अदुना नहाकसु नहाकी बीबीसिदा दरगुजर तौबिरिबा दुमैना आइसु इंशाल्लाह सुखसोय सोइदनमकी असुमना तौगनेना हैरमगा चतखि यारेदना सिगी थबुक मयाम सिंगसिदे ऑलरेडी दुम तौरगा लैरबने अदुना सिजिन्नबा हैतबगिनी तसेंगनमक्की ओइने अखोइना मसले मसाइल छि खंगबा नुपिसिगी चालसे खंगगा सिजिनबोय तारगदि मासु नुंगाइना ले आइसु नुंगाइ लेबा अदो आइना मखोइदा हाइरिबा हुकुक सि खक्ता नत्तेबा आइना मखोइदा अदुकि मतिक रेस्पेक्ट लैना खल्लेबा सुमैना अल्लाह नसु मखोइदा मखाइरिमि नंखोइसु अदुकि मतिक अदुदगी हेना खल्लो हाइरिमि अनिसि खन्नरगनि नुंसि चान लैब अम्मा खक्ता खनबा याबा नत्तेबा अम्मासिना खनगदौरिसे नंगना नुपि आइसि नंगना थिबिबने अदुना नंगना लोइनमक तौरकदमै नंगना लोइनमक कैदौरकदमैना खल्लबा चाइरे अदुइदुगा अमका मागी मवासिनसु खल्लबा नंगदि आइगी नुपि ओइना लाक्पने अदुना मेनाय लैगदबनि हाइरबा अदुइ खन्नरबा अदुइ तारगदि चाइरे अम्मना अम्मगा रेस्पेक्ट तौनरबा अल्हम्दुलिल्लाह अदुइ तारगदि अफबा ओइगनि इंशाल्लाह मथंगदसु हक्की मतंगसिदा खरखा दुम सुभान